this is CENTV and I'm going to host this event, the releasing function of Nurabi the Virgin, a web series by Joychan Moyangthem. Web series release function asigi tanja ama oina Kakching gi MLA amaga habati awanu ngai paudambagi wari matek ama sanajabagi tanja am tang lawjage. Kaka gi ming good evening. Kaka gi ming ai yang kom sursun singoi. Duga kaka ngasigi si releasing function se kai phawbige habati kai awad apa akoina sinjari basida kwa kai awad balai natraga khadang haipitang paudambiyo. Ek get si sang padar ngari aduna manung gi awada padi khangde adi tedomna noi myam sinmina kaimto wala moin khali ang nuaje kaka aduga horen su manung changbiruraga kwa habadi web series yeng biruraga kai phawbi ge habado akhoi amu hangjagi doni ko tholok pakanda Nurabi the Virgin haiba web series asida saktam langlibi actress moi kharaga unajabagi tanja amatang lawjage ming haipetang haibiu ka aina budi khanglare ado mayamna khangnaba haipet intro macha moina I mean, Vidya Lakshmi Lamani Momdaki. Hello, kya subi sabi bano. Hello, Ahan. I mean, Mary Kongbodagi. I know, hello, Anisha was high. I mean, Attila Laringom, Duga I cry Lamno Mazardagi, Duga I hello, Turk Subi Sadeva. I mean, Kujam Mangalima, Duga AJ, Yaipong Brandini, Zigna, one Kida, Nigeria, become America. Okay, I'm Nungaizare. Hello, kya subino su mayam na khanghanjare. Ado hozik habedi ngasi episode 1 release tawbagi release tawdrikan gi mamangda wari se habedang matek ama kamai tawge do kitang lithok sage mayam da release keno si utrikan da habedang libiyo habedi awanu ngai thengna ba duga ngasi episode 1 da wari kharadi yawbada adu kitang lithok piro mayam da si akoina Nurabi sin nama matamda awabadi amata thengnadre nungai bangak tane awabasin oitarsu adum nungai gi aduga sigi episode 1 sidang asigi ayamba se akoi gi si an hello han gi de ayamba oidoine akoi gi di thoidokna di yaudabra khale nangwada gi khai som su habedang awanu ngai paudam biba Awanungai se ahan basu oire aina ahan ba si line changpa sina ahan bo ne aduga engonda awaba kem leite hedi puli bati ma'am da joy hoi ma'am support tawi yam nungai awaba che tilasu habet khara haibibo hojibogi di awaba se pakna yaudri do yaursu kemta khandaba haitare khoina dum nungai na dum chatki sitting desu ado hoi hojibogi di yaudri haitare dei che mangalema habetang haibiyo chesu hojibogi hoba number hoba ngai bene awaba di yaudi nungai jan nungai ado yam nungai ba agadra agoi ne ukida kumakanda ma yauki ko pakalaga ne amni pakale do yum yo kana timpa se khibagi I thogala ramba adagi pukida kunga timpa na pakpagi adi am nungai yam pumato do ki bagari khangdre timpa do ki rin do akoi pulak tare ogi beira kaino khangde ki bagari khangdi am nungai Hoi, moi tariat se punchana rage hekta handakti Manipur se kon nai rage na web series me nam chura gen thogle ado phare kamaina habedi ngasigi releasing function ama sin basida kai award apa simadi hapaningi simadi tawhaningi haba yaubi bra habedang habiyo chemeri awat bam ta leitre da joina sili de loi impele samai nga khoi myang gi sin bi ba se yam haini ngai leitana thagale da joy gi tungi punsi da su sidagi he na mai pa bu oi se no haini Di ngasigi releasing function se kwa phajana hello first episode si di hello gi nasu anamba oi hain takpi banina mayam best of luck phajana screen da phajan ta biramo oi bio thank you Nurabi the Virgin hariba web series asigi main cast oi bi ga doriba dada amaga unabagi matang hapitang uchage dadagi ming laifam introduction na chama to biba ai gi ming nunglen luang ruwele from the rimstrot aduga dadana Nurabi the Virgin haiba web series ta karamba role lobige keno ne Nurabi the Virgin film je kogi mayam so tum khanare ko kogi women empowerment pina bai tare kogi this the character tongan ba protagonist din pitare lejare ko makogi main protagonist ni gi steady hero di makoi hai tare sasena hagati atana makoi singsina kamai to na kogi patriarchal society male dominated society hai tare Lupana namat patu hatpa nupi singsi imung tigi head biad de letina ko agi lupa ka thak mana biad de hebu kenom ko agi kenom sis lupana nupi koi society usu Manipur da masia dum koi usu resele dum ubunga tari dina nupi bu namat pai tare
ꯁꯤꯒꯤ ꯄꯣꯠꯁꯤ ꯌꯥꯗꯦꯕ ꯁꯤꯅꯦꯃꯥꯗ ꯑꯗꯨꯅ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯑꯗꯨꯒꯨꯝꯕ ꯃꯦꯜ ꯗꯣꯃꯤꯅꯦꯇꯦꯠ ꯀꯦꯔꯦꯛꯇꯔ ꯄꯦꯇ꯭ꯔꯤꯌꯥꯔꯀꯦꯜ ꯁꯣꯁꯥꯏꯇꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯩꯁꯦ ꯂꯩꯔꯝꯗꯣꯏꯕ ꯀꯦꯔꯦꯛꯇꯔꯁꯤ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯣꯠꯄ ꯅꯩꯕ ꯑꯗꯨ ꯑꯦꯕ꯭ꯔꯤ ꯇꯥꯏꯝ ꯍꯥꯏꯇꯥꯔꯦ ꯏꯟ ꯑꯦꯅꯤ ꯑꯟꯀꯟꯗꯤꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯑꯗꯨꯝ ꯈꯟꯅꯍꯧꯕ ꯐꯨꯕ ꯆꯩꯕ ꯌꯥꯝꯅ ꯇꯣꯔꯆꯔ ꯇꯧꯕ ꯁꯝ ꯗ꯭ꯔꯪꯀꯔ ꯁꯝ ꯋꯥꯏꯜ ꯀꯦꯔꯦꯛꯇꯔ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯑꯗꯣ ꯗꯗꯥꯅ ꯁꯨꯇꯤꯡ ꯍꯥꯏꯕꯗꯤ ꯋꯦꯕ ꯁꯤꯔꯤꯁ ꯑꯁꯤ ꯁꯨꯇꯤꯡ ꯇꯧꯕꯗ ꯀꯔꯤ ꯗꯤꯐꯤꯀꯜꯇꯤꯁ ꯀꯔꯝꯕ ꯊꯦꯡꯅꯕꯤꯈꯤꯒꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯣ ꯅꯨꯡꯉꯥꯏꯕꯒꯤꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯁꯤꯅꯦꯃꯥ ꯅꯝꯕꯗ ꯋꯥꯗꯕꯗꯤ ꯂꯩꯄꯣꯟꯇꯦꯀꯣ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯋꯥꯕ ꯍꯥꯏꯁꯦ ꯂꯣꯏ ꯌꯥꯎꯅꯤ ꯌꯥꯎꯔꯒꯁꯨ ꯏꯁꯥ ꯑꯥꯔꯇꯤꯁꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯥꯔꯇꯤꯁꯅꯤꯅ ꯇꯧꯔꯤ ꯄꯣꯠꯇꯣ ꯑꯋꯥꯕ ꯑꯣꯏꯔꯒꯁꯨ ꯌꯥꯝꯅ ꯄꯥꯝꯖꯅ ꯑꯗꯒꯤ ꯇꯤꯝꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯩ ꯏꯇꯥꯎ ꯗꯤꯔꯦꯛꯇꯔ ꯑꯣꯏꯕ ꯖꯣꯏꯆꯥꯟ ꯃꯣꯏꯔꯥꯡꯊꯦꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯇꯤꯝꯁꯤꯡ ꯏꯗꯤꯇꯔ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯂꯩꯔꯤꯕꯁꯤ ꯌꯥꯝꯅ ꯀooperation ꯂꯩꯕ ꯑꯗꯒꯤ ꯑꯦꯅꯤ ꯊꯣꯏꯗꯣꯛꯅ ꯌꯥꯝꯅ ꯍꯦꯟꯅ ꯋꯥꯕꯗꯤ ꯂꯩꯇꯦꯕꯀꯣ ꯑꯗꯨꯝ ꯑꯌꯥꯝꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯋꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯇ꯭ꯔꯦꯂꯔ ꯌꯦꯡꯕꯗꯀꯣ ꯗꯗꯥꯅ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯦ ꯑꯃ ꯂꯧꯕꯨꯛꯇꯒ ꯆꯤꯡꯊꯔ ꯐꯨꯕꯒꯤ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨ ꯎꯕꯗ ꯈꯤꯇꯪ ꯀꯤꯕ ꯐꯥꯎꯋꯦ ꯑꯗꯨꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯑꯋꯥꯕꯗꯤ ꯊꯦꯡꯅꯔꯝꯒꯅꯤꯅꯀꯣ ꯂꯧꯕꯨꯛꯇ ꯅꯨꯄꯤ ꯆꯤꯡꯊꯔ ꯐꯨꯕ ꯈꯣꯠꯄ ꯃꯁꯝ ꯐꯣꯏꯔ ꯆꯤꯡꯈꯠꯂꯛꯄ ꯍꯥꯏꯕꯗ ꯑꯗꯨꯒꯤ ꯑꯗꯣ ꯀꯨꯗꯥꯒ ꯀꯣꯑꯦꯛ ꯇꯧꯃꯤꯟꯅꯔꯤꯕꯗꯨꯁꯨ ꯈꯤꯇꯪ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯈꯣꯠꯀꯦ ꯑꯗꯨꯝꯗꯤ ꯆꯪꯉꯝꯒꯅꯤꯗꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯀꯦꯔꯦꯛꯇꯔ ꯑꯩꯒꯤ ꯅꯨꯄꯤ ꯁꯥꯗꯣꯔꯤꯕꯁꯦ ꯏꯆꯜ ꯅꯨꯄꯤ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯃꯥꯁꯦ ꯑꯍꯥꯟꯕ ꯐꯥꯔꯁ ꯃꯍꯧꯔꯠ ꯅꯨꯃꯤꯠꯇ ꯊꯦꯡꯅꯕꯁꯤꯗ ꯀꯅꯥꯝ ꯈꯪꯅꯗꯦ ꯑꯩꯁꯨꯀꯣ ꯂꯥꯛꯄꯅꯤꯅ ꯀꯅꯥ ꯏꯆꯜꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯨ ꯑꯅꯧꯕꯁꯤꯡꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦꯀꯣ ꯇꯁꯦꯡꯅ ꯑꯌꯥꯝꯕ ꯍꯥꯏꯗꯤ ꯇꯦꯂꯦꯟꯇꯦꯠ ꯂꯣꯏ ꯑꯣꯏꯕ ꯉꯥꯛꯇꯀꯣ ꯂꯣꯏꯅꯃꯛꯁꯨ ꯇꯦꯂꯦꯟ ꯑꯣꯏ ꯌꯦꯡꯕ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯌꯥꯝ ꯊꯤꯅ ꯃꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯀꯩꯅꯣꯁꯦ ꯀꯦꯔꯦꯛꯇꯔꯗꯨ ꯈꯪꯅ ꯂꯣꯏ ꯇꯧꯕꯤꯔꯛꯑꯦꯕ ꯁꯨꯝ ꯎꯖꯒ ꯑꯗꯨꯒ ꯉꯁꯥꯏ ꯂꯧꯕꯨꯛꯀꯤ ꯀꯩꯅꯣꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯃꯈꯛ ꯃꯥꯁꯦ ꯄꯨꯈ꯭ꯔꯤꯗꯨꯗ ꯇꯥꯈꯤꯗꯣꯏꯅꯤ ꯆꯦꯜꯂꯛꯄꯗ ꯍꯥꯏꯇꯥꯔꯦ ꯂꯧꯔꯤꯁꯤ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯥꯁꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯇꯥꯈꯤꯕꯗꯒꯤ ꯑꯩꯅ ꯌꯨ ꯉꯥꯎꯔ ꯇꯥꯟꯅꯔꯛꯀꯗꯣꯏꯅꯦꯕ ꯉꯥꯏꯈꯣꯟ ꯇꯥꯟꯅꯔꯛꯄꯁꯤda ꯑꯗꯣ ꯃꯥꯁꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯇꯥꯔꯀꯥꯟꯗ ꯁꯤꯒꯤ ꯁꯤꯟꯁꯤꯁꯨ ꯄꯨꯈ꯭ꯔꯤꯁꯤ ꯀꯃꯥꯏꯅ ꯇꯥꯒꯗꯒꯦ ꯑꯩꯈꯣꯏ ꯐꯖꯅ ꯅꯩꯅꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯁꯣꯏꯗꯅꯕ ꯍꯥꯏꯗꯤ ꯂꯩꯊꯦꯛꯄ ꯌꯥꯕꯅꯤꯅꯀꯣ ꯁꯣꯏꯗꯅ ꯉꯥꯡꯕ ꯌꯥꯕ ꯃꯌꯥꯝꯁꯤꯅ ꯍꯥꯏꯗꯤ ꯔꯤꯍꯔꯁꯦꯜꯃꯛꯇꯤ ꯏꯁꯤꯡꯅꯤꯅ ꯋꯥꯟ ꯁꯣꯠ ꯑꯣꯏꯗꯣꯏꯅꯤꯅ ꯔꯤꯍꯔꯁꯦꯜꯗꯤ ꯑꯃꯨꯛ ꯌꯥꯗꯕꯀꯣ ꯑꯗꯨꯅ ꯐꯖꯅ ꯃꯨꯟꯅ ꯈꯜꯂꯒ ꯑꯩꯈꯣꯏꯅꯁꯨ ꯍꯦꯜꯞ ꯇꯧꯔꯒ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯅꯪ ꯋꯥꯟ ꯁꯣꯠꯅꯤ ꯆꯦꯜꯂꯛꯑꯣ ꯑꯗꯨꯒ ꯑꯗꯨꯝ ꯏꯟꯁꯤꯗꯦꯟꯇꯦꯜꯂꯤ ꯑꯗꯨꯝ ꯄꯨꯈ꯭ꯔꯤꯗ ꯑꯗꯨꯝ ꯆꯣꯡꯊꯈ꯭ꯔꯣ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯗ ꯑꯩꯁꯨ ꯑꯗꯨꯝ ꯍꯦꯛ ꯁꯣꯠ ꯂꯧꯕ ꯃꯇꯝꯗꯗꯤ ꯃꯥ ꯆꯪꯈꯤꯕ ꯑꯩꯁꯨ ꯑꯗꯨꯝ ꯀꯨꯝꯊꯔꯒ ꯑꯗꯨꯝ ꯑꯩꯅ ꯃꯥꯁꯤ ꯇꯣꯔꯆꯔ ꯇꯧꯕꯅꯤ ꯇꯥꯟꯅꯔꯒ ꯃꯥꯁꯤ ꯀꯤꯔꯒ ꯆꯦꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯐꯨꯔꯅꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯅ ꯐꯨꯔꯅꯤ ꯇꯨꯞꯄꯅꯤꯅ ꯆꯩ ꯑꯃ ꯐꯥꯏ ꯇꯥꯟꯅꯔꯛꯏꯅꯤ ꯃꯔꯝ ꯑꯃ ꯀꯩꯁꯨ ꯅꯠꯇꯦ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯕꯒꯤ ꯁꯤꯟ ꯍꯥꯏꯇꯥꯔꯦꯀꯣ ꯏꯆꯝ ꯆꯝꯕ ꯀꯩꯁꯨ ꯅꯠꯇꯕ ꯈꯟꯅꯗ꯭ꯔꯁꯨ ꯌꯥꯕ ꯑꯩꯈꯣꯏ ꯃꯣꯔꯣꯛ ꯃꯦꯠꯄ ꯍꯥꯞꯄꯝꯗꯦ ꯍꯥꯏꯕꯒꯤ ꯂꯩꯗꯅꯀꯣ ꯐꯨꯕ ꯈꯟꯅꯍꯧꯕꯒꯤ ꯇꯥꯏꯞ ꯑꯗꯨꯝꯕ ꯀꯩꯅꯣ ꯁꯝ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯇꯣꯔꯆꯔ ꯇꯧꯕꯒꯤꯁꯦ ꯀꯦꯔꯦꯛꯇꯔꯁꯤꯗ ꯑꯩꯅꯁꯨ ꯇꯣꯔꯆꯔ ꯇꯧꯔꯦ ꯃꯥꯏ ꯃꯅꯦꯝꯕꯣꯛꯁꯤꯅꯁꯨꯀꯣ ꯑꯩꯒꯤ ꯏꯃꯥ ꯁꯥꯇ꯭ꯔꯤꯁꯤ ꯃꯥꯅꯁꯨ ꯇꯣꯔꯆꯔ ꯇꯧꯔꯦ ꯃꯣꯏꯒꯤ ꯐꯤꯂꯝꯁꯤꯗ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯁꯥꯇ꯭ꯔꯤꯕꯨ ꯃꯥꯅ ꯁꯨꯝ ꯇꯣꯔꯆꯔ ꯇꯧꯗꯣꯏꯅꯦꯕ ꯃꯥꯁꯦ ꯑꯗꯨꯅ ꯄꯨꯔꯥ ꯀꯩꯅꯣꯅꯦꯕ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯑꯦꯛꯁꯄꯔꯠ ꯇꯧꯕ ꯀꯩꯅꯣꯅꯦꯕ ꯍꯣꯏ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯇꯥꯕꯗ ꯑꯩꯁꯨ ꯏꯄꯤꯁꯣꯠ 1 ꯁꯤ ꯌꯦꯡꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯗꯗꯥꯅ ꯍꯣꯏ ꯍꯣꯔꯦꯟ ꯆꯪꯕꯤꯔꯨꯔꯒ ꯌꯦꯡꯕꯤꯔꯨꯔꯒ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯕ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯉꯁꯤ ꯁꯤꯜꯂꯤꯕꯁꯤꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯗꯗꯥꯅ ꯑꯃꯨꯛ ꯄꯥꯎꯗꯝꯕꯤꯔꯝꯃꯣ ꯃꯊꯪ ꯑꯃꯨꯛ ꯇꯧꯕꯗ ꯑꯩꯈꯣꯏꯅꯁꯨ ꯍꯦꯟꯅ ꯆꯥꯎꯈꯠꯅ ꯇꯧꯖꯅꯕ ꯗꯗꯥ ꯊꯦꯡꯛ ꯌꯨ ꯅꯨꯔꯥꯕꯤ ꯗ ꯚꯔꯖꯤꯟ ꯍꯥꯏꯔꯤꯕ ꯋꯦꯕ ꯁꯤꯔꯤꯁꯁꯤꯗ ꯁꯛꯇꯝ ꯂꯥꯡꯂꯤꯕꯤ ꯑꯅꯤꯈꯛ ꯎꯅꯖꯒꯦ ꯍꯧꯖꯤꯛ ꯎꯅꯕꯩ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯃꯤꯡ ꯂꯩꯐꯝꯅꯆꯤꯡꯕ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯃꯆꯥ ꯑꯃꯨꯛꯇꯪ ꯇꯧꯕꯤꯌꯣ ꯑꯩꯒꯤ ꯃꯤꯡ ꯄ꯭ꯔꯤꯅꯥꯂꯤꯅꯤ ꯊꯤꯡꯒꯣꯝ ꯀꯩꯁꯥꯝꯊꯣꯡ ꯊꯥꯡꯖꯝꯂꯩꯔꯛꯇꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡꯅ ꯗꯥꯅꯤꯞ ꯀꯥꯡꯖꯝ ꯍꯧꯕꯝ ꯃꯔꯛꯇꯒꯤꯅꯤ ꯑꯗꯨꯒ ꯋꯦꯕ ꯁꯤꯔꯤꯁꯁꯤꯗꯀꯣ ꯍꯦꯂꯣꯏ ꯁꯥꯏ ꯍꯥꯏꯕꯗꯤ ꯇ꯭ꯔꯦꯂꯔꯗ ꯈꯪꯖꯔꯦ ꯑꯗꯣ ꯀꯌꯥ ꯁꯨꯕꯤꯅꯣ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯣ ꯑꯩꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯩꯅ ꯃꯔꯤ ꯁꯨꯕꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯅꯣꯏ ꯍꯦꯂꯣꯏ ꯇꯔꯦꯠꯁꯦ ꯐꯨꯅꯕꯩꯒꯗꯤ ꯌꯥꯎꯗꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯗꯗꯤ ꯐꯨꯅꯕꯒꯤ ꯌꯥꯎꯗ꯭ꯔꯤ ꯅꯨꯡꯁꯤꯅꯕꯒꯤ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯉꯁꯤ ꯏꯄꯤꯁꯣꯠ 1 ꯔꯤꯂꯤꯁ ꯇꯧꯗꯣꯏꯅꯦꯕ ꯁꯤꯒꯤ ꯁꯨꯇꯤꯡ ꯃꯔꯛꯁꯤꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯣ ꯗꯦꯅ꯭ꯌꯨꯞꯇꯩ ꯍꯧꯖꯔꯒꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯁꯦ ꯑꯗꯨꯝ ꯈꯔꯗꯤ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛꯐꯥꯎ ꯅꯤꯡꯁꯤꯡꯕꯗꯗꯤ ꯑꯋꯥꯕꯈꯩꯗꯤ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕꯅꯁꯨ ꯅꯝꯃꯦ ꯑꯗꯣ ꯑꯋꯥꯕ ꯍꯥꯏꯇꯥꯔꯗꯤ ꯋꯥꯕꯗꯤ ꯆꯤꯡꯗꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯗꯣ ꯈꯔ ꯀꯩ ꯍꯥꯏꯅꯤ ꯏꯟꯁꯤꯗꯦꯟ ꯈꯔ ꯊꯦꯡꯅꯈꯤꯕ ꯑꯩꯈꯣꯏ ꯏꯁꯤꯡꯗꯒ ꯀꯨꯝꯕ ꯈꯣꯠꯄꯒ ꯌꯥꯎꯕꯗꯣ ꯁꯤꯟꯗ ꯑꯗꯨꯗꯒ ꯇꯤꯟꯐꯥꯅꯒ ꯅꯄꯛꯄꯒꯨꯝꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯨꯔꯥ ꯀꯩꯅꯣꯝꯅꯦꯕ ꯍꯥꯏꯗꯤ ꯏꯁꯤꯡꯗꯒ ꯀꯨꯝꯗꯅ ꯈꯣꯠꯇꯅ ꯑꯗꯨ ꯑꯩꯅ ꯑꯋꯥꯕꯅꯤ ꯍꯥꯏꯔꯗꯤ ꯊꯥꯔꯣꯏ ꯑꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯈꯖꯤꯛ ꯁꯨꯃꯥꯏꯅ ꯊꯦꯡꯅꯈꯤꯕ ꯋꯥꯕ ꯃꯆꯦꯠ ꯑꯣꯏꯇꯥꯔꯁꯨꯀꯣ ꯍꯥꯏꯗꯤ ꯀꯣꯟꯅ ꯔꯤꯖꯜꯠ ꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯦꯟꯕꯗꯣ ꯑꯗꯨꯗꯨꯅ ꯑꯋꯥꯕꯗꯣ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯑꯋꯥꯕ ꯑꯃꯠꯇ ꯅꯤꯡꯁꯤꯡꯗꯦ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅꯤ ꯄ꯭ꯔꯤꯅꯥꯂꯤꯅꯤꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯩꯒꯤꯁꯨ ꯑꯋꯥꯕ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯗꯤ ꯗꯥ ꯖꯣꯏꯆꯥꯟ ꯑꯗꯒꯤꯗꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯔꯥꯕꯤꯒꯤ ꯀꯥꯁ ꯑꯦꯟ ꯀ꯭ꯔꯤꯌꯨ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯊꯤꯅ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯗꯁꯨ ꯑꯩꯈꯣꯏꯅ ꯍꯩꯇꯕꯁꯨ ꯗꯥ ꯖꯣꯏ ꯍꯣꯏꯅ ꯇꯥꯛꯄꯤꯔ ꯈꯣꯠꯄꯤꯔꯒ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯀꯟꯅ ꯍꯩꯖꯕ ꯅꯠꯇꯦ ꯑꯗꯣ
ꯑꯗꯣ ꯁꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅꯦ ꯑꯅꯝꯕꯅ ꯑꯋꯥꯕ ꯑꯝꯇ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯝꯕꯒꯤꯗꯤ ꯗꯦꯕ꯭ꯌꯨꯅꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯍꯥꯟꯕꯅꯦꯕ ꯑꯗꯨꯗ ꯒꯥꯏꯗ ꯐꯖꯅ ꯇꯧꯕꯤꯀꯣ ꯌꯥꯝ ꯊꯤꯅ ꯐꯖꯅ ꯇꯧꯕꯤ ꯑꯍꯥꯟꯕꯗ ꯍꯩꯔꯝꯗꯕ ꯃꯌꯥꯝꯗꯣ ꯈꯔꯗꯤ ꯃꯣꯏꯅ ꯃꯌꯥꯝ ꯁꯦꯝꯗꯣꯛꯄꯤ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯅꯧꯖꯔꯤ ꯑꯁꯣꯏꯕ ꯑꯉꯥꯝ ꯃꯌꯥꯝ ꯌꯥꯎꯖꯔꯤꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯇꯤꯝꯅꯁꯨ ꯒꯥꯏꯗ ꯇꯧꯕꯤꯔꯛꯀꯅꯤ ꯑꯗꯣ ꯃꯣꯏꯅ ꯁꯦꯝꯗꯣꯛꯄꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯅ ꯍꯥꯏꯖꯒꯦ ꯋꯦꯕ ꯁꯦꯔꯤꯁ ꯑꯁꯤꯗ ꯑꯦꯛ ꯇꯧꯕꯤꯔꯤꯕ ꯏꯕꯨꯡ ꯑꯅꯤꯈꯛ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯃꯣꯏꯒꯤ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯃꯆꯥ ꯑꯃꯃꯝꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯃꯤꯡꯁꯦ ꯁꯣꯏꯁꯦꯟꯕ ꯑꯣꯏꯅꯥꯝ ꯄꯤꯁꯨꯝꯗꯒꯤꯅꯦ ꯑꯩ ꯃꯤꯡ ꯕꯣꯔꯤꯁ ꯀꯣꯟꯁꯝ ꯑꯩ ꯊꯥꯡꯃꯩꯕꯟ ꯂꯧꯕ꯭ꯔꯦ ꯂꯩꯀꯥꯏꯗꯒꯤ ꯑꯗꯨꯒ ꯅꯨꯔꯥꯕꯤ ꯗ ꯚꯔꯖꯤꯟ ꯍꯥꯏꯔꯤꯕ ꯋꯦꯕ ꯁꯦꯔꯤꯁꯁꯦꯀꯣ ꯁꯤꯗ ꯀꯩ ꯔꯣꯜ ꯂꯧꯕꯤꯗꯣꯏꯅꯣ ꯏꯕꯨꯡ ꯑꯅꯤꯁꯦ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯣ ꯑꯩꯒꯤꯗꯤ ꯀꯣꯂꯦꯖꯁꯤꯗ ꯌꯥꯝꯅ ꯆꯒꯠꯅꯕ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯉꯣꯟꯗ ꯑꯀꯥꯏꯕ ꯌꯥꯝꯅ ꯀꯥꯟꯅ ꯇꯨꯔꯟ ꯇꯥꯕ ꯀꯥꯇꯨ ꯀꯥꯟꯅ ꯇꯥꯕ ꯑꯃ ꯁꯥꯗꯣꯏꯅꯦ ꯑꯗꯣ ꯑꯩꯒꯤꯁꯦ ꯑꯩꯁꯨ ꯁ꯭ꯇꯨꯗꯦꯟꯅꯦ ꯁꯥꯗꯣꯏꯁꯦ ꯑꯗꯨꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯆꯝꯕ ꯃꯤꯅ ꯍꯦꯟꯖꯟꯕ ꯌꯥꯗꯕ ꯍꯥꯏꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯏꯚꯦꯟꯠꯁꯦꯀꯣ ꯔꯤꯂꯤꯖꯤꯡ ꯐꯪꯁꯟ ꯑꯁꯤꯗ ꯁꯤꯗꯒꯤ ꯒꯦꯠꯇꯒꯤ ꯆꯪꯉꯛꯄ ꯃꯇꯝꯗ ꯁꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃꯗꯤ ꯎꯕꯤꯔꯝꯃꯅꯤ ꯅꯠꯇ꯭ꯔꯒ ꯗꯥꯖꯣꯏꯟ ꯁꯤꯜꯂꯤꯁꯦ ꯌꯥꯝ ꯐꯖꯔꯦ ꯍꯥꯏꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯁꯤꯃꯗꯤ ꯍꯥꯞꯍꯟꯅꯤꯡꯉꯦ ꯍꯥꯏꯕ ꯑꯃ ꯂꯩꯔꯝꯅꯤ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯣ ꯑꯩꯈꯣꯏ ꯗꯥꯖꯣꯏꯅ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯁꯤꯟꯕꯤ ꯁꯦꯡꯅ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯅꯗꯤ ꯁꯤꯜꯂꯦ ꯑꯗꯨꯗ ꯁꯤ ꯁꯤꯜꯂꯤꯁꯤꯗ ꯁꯤꯗꯩ ꯋꯥꯠꯂꯤ ꯍꯦꯜꯂꯤ ꯇꯥꯔꯤ ꯀꯩꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯌꯥꯝ ꯐꯖꯔꯦꯅ ꯈꯜꯂꯦ ꯑꯗꯣ ꯌꯥꯝ ꯋꯥꯅ ꯁꯤꯟꯕꯁꯤꯗ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯣꯠꯀꯦꯗꯨꯁꯨ ꯍꯥꯏꯐꯦꯠ ꯈꯪꯕꯤꯔꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯤ ꯇꯧꯗꯣꯏꯁꯦ ꯃꯌꯥꯝꯗꯒꯤꯗꯤ ꯈꯤꯇꯪ ꯇꯣꯡꯉꯥꯜꯂꯛꯑꯅꯤꯅꯗꯤ ꯈꯤꯇꯪ ꯍꯥꯏꯖꯒꯦ ꯅꯨꯔꯥꯕꯤ ꯗ ꯚꯔꯖꯤꯟ ꯍꯥꯏꯕ ꯄꯣꯠꯁꯦ ꯈꯤꯇꯪꯗꯤ ꯃꯌꯥꯝꯗꯒꯤꯗꯤ ꯈꯤꯇꯪ ꯇꯣꯡꯉꯥꯜꯂꯅꯤꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯩꯅ ꯉꯁꯥꯏ ꯋꯥꯅ ꯂꯥꯛꯑꯝꯕ ꯍꯥꯏꯗꯤ ꯆꯪꯉꯛꯄꯗ ꯍꯥꯊꯨ ꯍꯥꯊꯨ ꯂꯣꯏꯁꯟꯕ ꯋꯥꯕ ꯁꯤ ꯌꯧꯔꯛꯄꯗꯤ ꯁꯤ ꯃꯑꯣꯡꯁꯤ ꯎꯕꯗ ꯑꯉꯛꯄ ꯐꯥꯎ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯕ ꯄꯣꯛꯑꯦ ꯑꯗꯩ ꯗꯥꯖꯣꯏꯒꯤ ꯍꯣꯠꯅꯖꯃꯟ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯍꯣꯠꯅꯖꯃꯟ ꯂꯦꯝꯅꯗꯤ ꯃꯥꯡꯉꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯎꯠꯂꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅꯁꯨ ꯁꯣꯏꯗꯅ ꯉꯛꯀꯅꯤ ꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯎꯠꯂꯛꯄꯅꯣ ꯀꯔꯝꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯊꯥꯖꯗꯕ ꯑꯃ ꯄꯣꯛꯀꯅꯤꯅ ꯍꯥꯏꯖꯅꯤꯡꯏ ꯊꯦꯡꯛ ꯌꯨ ꯅꯨꯔꯥꯕꯤ ꯗ ꯚꯔꯖꯤꯟ ꯍꯥꯏꯕ ꯋꯦꯕ ꯁꯦꯔꯤꯁ ꯑꯁꯤꯗ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕꯤ ꯑꯗꯨꯒꯨꯝꯕꯤ ꯄ꯭ꯔꯤꯇꯤ ꯌꯨꯝꯅ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯁꯛ ꯈꯪꯕꯤꯔꯝꯃꯅꯤ ꯃꯥꯒ ꯉꯥꯏꯍꯥꯛꯇꯪ ꯃꯥꯒꯤ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯑꯃꯁꯨꯡ ꯋꯦꯕ ꯁꯦꯔꯤꯁꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯃꯆꯥ ꯑꯃꯇꯪ ꯂꯧꯖꯒꯦ ꯄ꯭ꯔꯤꯇꯤ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯃꯆꯥ ꯑꯃ ꯇꯧꯕꯤꯌꯣ ꯑꯩ ꯃꯤꯡ ꯄ꯭ꯔꯤꯇꯤ ꯌꯨꯝꯅꯥꯝ ꯑꯩ ꯁꯒꯣꯜꯕꯟ ꯃꯣꯏꯔꯥꯡ ꯂꯩꯔꯛꯇ ꯂꯩꯖꯩ ꯑꯩꯒꯤ ꯃꯃꯥ ꯄꯄꯥ ꯍꯧꯖꯤꯛ ꯃꯃꯥꯏ ꯃꯃꯤꯡꯅ ꯕꯁꯟꯇꯤ ꯄꯄꯥꯏ ꯃꯃꯤꯡꯅ ꯍꯦꯝꯖꯥꯟ ꯂꯣꯏꯔꯦ ꯑꯗꯨꯒ ꯄ꯭ꯔꯤꯇꯤꯁꯦ ꯀꯩꯅꯣ ꯅꯨꯔꯥꯕꯤꯁꯤꯗꯀꯣ ꯁꯤꯡꯒꯔ ꯑꯃ ꯑꯗꯒꯤ ꯂꯤꯔꯤꯛꯁꯤꯁꯨ ꯑꯣꯏ ꯍꯥꯏꯅ ꯇꯥꯛꯄꯤꯌꯦ ꯑꯗꯣ ꯅꯨꯔꯥꯕꯤ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯌꯨꯅꯤꯛ ꯑꯣꯏꯕ ꯅꯦꯝꯅꯦꯀꯣ ꯁꯤꯗ ꯕꯦꯁ ꯇꯧꯔꯒ ꯅꯪ ꯏꯁꯩ ꯑꯃ ꯏꯔꯛꯇꯣꯏꯅꯦꯕ ꯑꯗꯨ ꯏꯅꯕ ꯍꯣꯠꯅꯕꯗ ꯀꯩ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕꯤꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯣ ꯅꯨꯔꯥꯕꯤꯒꯤ ꯍꯧꯖꯤꯛꯐꯥꯎ ꯏꯁꯩ ꯑꯅꯤꯗꯤ ꯁꯨꯔꯦ ꯏꯖꯈꯤꯕ ꯑꯗꯣ ꯃꯌꯥꯝꯅ ꯈꯪꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯌꯥꯝꯅ ꯍꯧꯖꯤꯛꯐꯥꯎꯗ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯥꯟꯊꯣꯛꯆꯈꯤꯕꯗꯤ ꯇꯤꯖꯔ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯔꯥꯕꯤꯒꯤ ꯊꯤꯝ ꯁꯣꯡꯁꯦ ꯏꯕ ꯃꯇꯝꯗꯗꯤ ꯁ꯭ꯇ꯭ꯔꯒꯜ ꯍꯥꯏꯁꯦ ꯋꯥꯔꯤꯗꯣ ꯈꯪꯉꯒ ꯋꯥꯔꯤꯗꯨꯒꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯋꯥꯔꯤꯗꯣ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯔꯤꯗꯨꯒꯤ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯊꯤꯝꯗꯨꯗ ꯑꯗꯨꯝ ꯔꯤꯚꯣꯜቭ ꯇꯧꯔ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯍꯤꯡ ꯇꯨꯝꯗꯕꯤꯗ ꯋꯥꯔꯤꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯈꯟꯈꯤꯕ ꯑꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯁꯨ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯌꯥꯝꯅ ꯑꯦꯟꯇꯔꯇꯦꯅꯤꯡ ꯑꯣꯏꯕ ꯌꯥꯝꯅ ꯈꯪꯍꯟꯅꯤꯡꯕ ꯐꯥꯎꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯗꯣ ꯑꯗꯨꯅ ꯁ꯭ꯇ꯭ꯔꯒꯜ ꯍꯥꯏꯇꯥꯔꯒꯗꯤ ꯊꯣꯏꯗꯣꯛꯄ ꯑꯇꯩ ꯂꯩꯇ꯭ꯔꯒꯁꯨ ꯋꯥꯔꯤꯗꯨꯒꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯗꯨꯅ ꯑꯣꯏꯅ ꯁ꯭ꯇ꯭ꯔꯒꯜ ꯑꯣꯏꯈ꯭ꯔꯦ ꯊꯤꯝ ꯁꯣꯡꯁꯤꯗꯤ ꯑꯗꯨꯒ ꯁꯦꯀꯦꯟ ꯁꯣꯡ ꯑꯃ ꯏꯒꯦ ꯍꯥꯏꯕꯗꯣ ꯁꯤꯗꯤ ꯈꯤꯇꯪ ꯂꯥꯏꯇꯤꯟꯒ ꯅꯛꯁꯟꯅꯕ ꯏꯁꯩ ꯑꯣꯏꯕꯅꯤꯅ ꯈꯔ ꯑꯈꯪ ꯑꯍꯩ ꯈꯔ ꯇꯥꯟꯅꯗꯅ ꯈꯣꯠꯇꯅ ꯇꯧꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯐꯪꯖꯈꯤꯗꯕ ꯍꯥꯏꯗꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯕꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯈꯪ ꯑꯍꯩꯁꯤꯡꯗꯣ ꯊꯦꯡꯅꯗꯕꯕꯨ ꯑꯣꯏꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯑꯗꯨꯅ ꯏꯕꯗꯤ ꯂꯣꯏꯁꯟꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯈꯔꯗꯤ ꯋꯥꯒꯤ ꯑꯗꯣ ꯀꯩꯅꯣꯁꯤꯗ ꯅꯨꯔꯥꯕꯤ ꯋꯦꯕ ꯁꯦꯔꯤꯁꯁꯤꯗꯀꯣ ꯄ꯭ꯔꯤꯇꯤ ꯈꯛꯇꯪꯅ ꯏꯁꯩꯁꯦ ꯂꯣꯏꯅ ꯁꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯀꯅꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯨꯟꯅ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯄ꯭ꯔꯤꯇꯤꯅ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯗꯣꯛꯄꯤꯔꯣ ꯅꯨꯔꯥꯕꯤꯒꯤ ꯏꯁꯩꯁꯦ ꯑꯩ ꯈꯛꯇꯅ ꯂꯣꯏꯅꯃꯛꯇꯤ ꯁꯛꯆꯗꯦ ꯑꯩꯗꯤ ꯁꯨꯝ ꯃꯆꯥ ꯌꯥꯎꯖꯕꯅꯦ ꯑꯗꯒꯤ ꯑꯩ ꯀꯩꯅꯣ ꯗꯥ ꯁꯣꯔꯤ ꯁꯤꯗ ꯁꯛꯄ ꯌꯥꯎꯔꯤꯁꯦ ꯑꯗꯒꯤ ꯗꯥ ꯖꯣꯏꯆꯥꯟ ꯍꯣꯏ ꯗꯥ ꯃꯣꯃꯣꯆꯥ ꯍꯣꯏꯅ ꯍꯥꯏꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯥ ꯕꯤꯇꯟ ꯌꯥꯎꯅꯤ ꯍꯥꯏ ꯑꯗꯩ ꯗꯥ ꯔꯥꯖ ꯌꯥꯎꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯤꯡꯒꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯣ ꯁꯁꯄꯦꯟꯁ ꯑꯣꯏꯅ ꯑꯗꯨꯝ ꯊꯝꯃꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯅꯕ ꯄ꯭ꯔꯤꯇꯤꯅ ꯇꯨꯝꯗꯅ ꯏꯁꯩ ꯏꯕꯤꯅꯁꯨ ꯇꯥꯛꯄꯤꯔꯦ ꯑꯗꯣ ꯄ꯭ꯔꯤꯇꯤꯅ ꯏꯕꯤꯔꯤꯕ ꯏꯁꯩꯗꯣ ꯑꯗꯨꯝ ꯐꯥꯎꯅꯤꯅꯁꯨ ꯈꯜꯂꯦ ꯍꯟꯗꯛꯇ ꯏꯁꯩ 2-3 ꯍꯤꯠ ꯆꯠꯈꯤꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯄ꯭ꯔꯤꯇꯤꯒꯤ ꯇꯨꯡꯒꯤ ꯂꯥꯏꯐꯇꯁꯨ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯑꯣꯏꯕꯤꯌꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯔꯥꯕꯤ ꯇꯤꯝꯗꯀꯣ ꯋꯤꯁ ꯃꯆꯥ ꯑꯃꯇꯪ ꯄꯤꯕꯤꯔꯝꯃꯣ ꯅꯨꯔꯥꯕꯤ ꯗ ꯚꯔꯖꯤꯟ ꯋꯥꯔꯤ ꯇꯥꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤ ꯌꯦꯡꯗꯣꯏꯁꯤꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯂꯩꯖꯩ
ꯑꯩꯅꯁꯨ ꯌꯥꯝꯅ ꯈꯣꯏꯗꯥꯖꯕ ꯊꯤꯝ ꯑꯃ ꯑꯣꯏꯖꯔꯦ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯄꯥꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯅꯨꯔꯥꯕꯤꯒꯤ ꯇꯤꯝꯗ ꯑꯩ ꯋꯤꯁ ꯄꯤꯖꯩ ꯃꯌꯥꯝꯅ ꯍꯦꯟꯅ ꯁꯛꯈꯪꯅꯕꯤꯔꯕ ꯑꯦꯛꯇ꯭ꯔꯦꯁ ꯆꯦ ꯃꯦꯔꯤꯅꯥ ꯃꯥꯒ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯃꯇꯦꯛ ꯑꯃꯇꯪ ꯂꯧꯖꯒꯦ ꯆꯦ ꯏꯟꯇ꯭ꯔꯣ ꯍꯥꯏꯐꯦꯠ ꯍꯥꯟꯅ ꯍꯧꯕꯤꯌꯣ ꯑꯩ ꯃꯦꯔꯤꯅꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯔꯥꯕꯤ ꯗ ꯚꯔꯖꯤꯟ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯦꯕ ꯁꯦꯔꯤꯁꯁꯤꯗ ꯑꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯁꯥꯕ ꯈꯣꯠꯄ ꯂꯩꯖꯗꯦ ꯁꯤꯗꯩꯁꯤ ꯔꯣꯜ ꯊꯣꯏꯗꯣꯛꯄ ꯂꯧꯖꯗꯦ ꯁꯨꯝꯅꯈꯛꯀꯤ ꯅꯨꯔꯥꯕꯤ ꯗ ꯚꯔꯖꯤꯟ ꯍꯥꯏꯔꯤꯕ ꯋꯦꯕ ꯁꯦꯔꯤꯁꯁꯤ ꯍꯧꯔꯝꯗꯥꯏꯗ ꯑꯩꯈꯣꯏꯒꯤ 15 ꯗꯦꯖꯀꯤ ꯋꯔꯛꯁꯣꯞ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯌꯥꯝꯁꯤ ꯇ꯭ꯔꯦꯟ ꯇꯧꯕꯒꯤ 15 ꯗꯦꯖ ꯈꯛ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯌꯥꯝ ꯃꯔꯛꯇ ꯑꯩꯁꯨ ꯑꯉꯥꯡ ꯃꯌꯥꯝꯗꯣ ꯍꯥꯏꯐꯦꯠ ꯀꯩꯅꯣ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯇꯧꯕꯗ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯖꯔꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯗꯤꯔꯦꯛꯇꯔꯅ ꯅꯨꯡꯁꯤꯕꯤꯗꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯒꯤ ꯇꯥꯟꯖꯥꯗꯨ ꯄꯤꯕꯤꯕꯅꯤ ꯑꯗꯣ ꯆꯦ ꯅꯨꯔꯥꯕꯤ ꯗ ꯚꯔꯖꯤꯟꯁꯤꯒꯤ ꯃꯇꯥꯡꯗꯀꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯣ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯈꯣꯠꯀꯅꯤ ꯑꯗꯨ ꯍꯥꯏꯐꯦꯠ ꯑꯩ ꯊꯣꯏꯗꯣꯛꯄ ꯋꯥꯔꯤꯗꯤ ꯈꯪꯖꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯦꯠ ꯅꯨꯡ ꯊꯥꯗꯣꯛꯄ ꯍꯧꯔꯦꯗꯅꯀꯣ ꯍꯧꯖꯤꯛ ꯆꯥꯎꯔꯥꯛꯄ ꯑꯃꯗꯤꯀꯣ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯗꯤꯔꯦꯛꯇꯔꯅ ꯋꯥꯔꯤ ꯂꯤꯕ ꯀꯥꯟꯗꯗꯤ ꯌꯥꯝ ꯐꯖꯩ ꯑꯩꯅ ꯑꯦꯛꯁꯄꯦꯛ ꯇꯧꯖꯕꯗꯁꯨ ꯌꯥꯝ ꯐꯖꯅꯤ ꯍꯥꯏ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯋꯦꯕ ꯁꯦꯔꯤꯁ ꯑꯃ ꯑꯣꯏꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯂꯩꯖꯩ ꯑꯗꯨꯒ ꯋꯥꯔꯤꯁꯦ ꯐꯖꯅ ꯃꯄꯨꯡ ꯐꯥꯅꯗꯤ ꯈꯪꯖꯗꯦ ꯑꯗꯨꯒ ꯇꯥꯔꯤꯕ ꯃꯇꯦꯛꯇꯣ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤ ꯂꯤꯊꯣꯛꯆꯔꯔꯣꯏ ꯃꯇꯦꯛ ꯑꯃꯗꯤ ꯇꯥꯔꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯗꯤ ꯑꯣꯏꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯣ ꯅꯨꯔꯥꯕꯤ ꯗ ꯚꯔꯖꯤꯟꯁꯦ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕꯁꯨ ꯑꯣꯏꯁꯅꯣ ꯑꯗꯨꯒ ꯆꯤꯆꯦꯒꯤ ꯃꯥꯏꯀꯩꯗꯩꯁꯨ ꯋꯤꯁ ꯄꯤꯅꯤꯡꯕ ꯈꯣꯠꯄ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯋꯤꯁꯇꯤ ꯑꯩ ꯑꯣꯜꯔꯦꯗꯤ ꯄꯤꯖꯈ꯭ꯔꯦꯀꯣ ꯌꯥꯝꯅ ꯁꯛꯁꯦꯁ ꯑꯣꯏꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯣꯏꯔꯦꯅ ꯈꯟꯖꯒꯦꯀꯣ ꯑꯣꯏꯁꯨ ꯑꯣꯏꯅꯤ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯃꯥꯏ ꯄꯥꯛꯄ ꯁꯛꯁꯦꯁ ꯑꯣꯏꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯌꯥꯝꯅ ꯁꯛ ꯈꯪꯕꯤꯕ ꯑꯗꯨꯒꯨꯝꯕ ꯋꯦꯕ ꯁꯦꯔꯤꯁ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ ꯆꯤꯆꯦ ꯃꯌꯥꯝ ꯍꯦꯟꯅ ꯃꯁꯛ ꯈꯪꯕꯤꯔꯕ ꯑꯩꯈꯣꯏ ꯆꯤꯆꯦꯅꯦ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅꯀꯣ ꯃꯇꯝ ꯄꯤꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯍꯜꯂꯣ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯑꯦꯕ꯭ꯔꯤꯋꯥꯟ ꯉꯁꯤ ꯅꯨꯔꯥꯕꯤ ꯗ ꯚꯔꯖꯤꯟ ꯍꯥꯏꯔꯤꯕ ꯔꯤꯂꯤꯖꯤꯡ ꯐꯪꯁꯟ ꯑꯁꯤꯕꯨ ꯍꯥꯏꯐꯦꯠ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯗꯤꯔꯦꯛꯁꯟ ꯄꯤꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯁꯛ ꯈꯪꯂꯕ ꯗꯥ ꯖꯣꯏꯆꯥꯟ ꯃꯣꯏꯔꯥꯡꯊꯦꯝ ꯃꯥꯒ ꯉꯥꯏꯍꯥꯛꯇꯪ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯕꯒꯤ ꯇꯥꯟꯖꯥ ꯑꯃꯇꯪ ꯂꯧꯖꯒꯦ lao pavitra lao ꯗꯥꯖꯣꯏ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯣ ꯅꯨꯔꯥꯕꯤꯒꯤ ꯃꯇꯥꯡꯗ ꯀꯩꯅꯣꯅꯦ ꯅꯨꯔꯥꯕꯤꯁꯦ ꯀꯩꯅꯣꯅꯦ ꯑꯩꯅ ꯀꯨꯏꯔꯦꯁꯤ ꯈꯟꯖꯔꯛꯏꯁꯦ ꯏꯒꯦꯅ ꯑꯗꯒꯤꯗꯤ ꯑꯩꯅ ꯇꯞꯅ ꯁꯨꯝ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯑꯦꯄꯤꯁꯣड ꯋꯥꯏꯁ ꯍꯥꯟꯅ ꯐꯨꯜ ꯂꯦꯡ ꯐꯤꯂꯝ ꯇꯧꯒꯦꯅ ꯈꯜꯂꯝꯕꯅꯦ ꯑꯗꯩ ꯐꯨꯜ ꯂꯦꯡ ꯐꯤꯂꯝꯁꯤदा ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯈꯤꯇꯪ ꯗꯤꯐꯤꯀꯜꯇꯤ ꯈꯤꯇꯪ ꯎꯔꯛꯄ ꯑꯗꯩ ꯑꯩꯅ ꯑꯦꯄꯤꯁꯣड ꯋꯥꯏꯁ ꯑꯣꯏꯅ ꯇꯧꯒꯦꯅ ꯄ꯭ꯂꯥनिꯡ ꯇꯧꯔ ꯇꯧꯖꯕꯅꯦꯕꯀꯣ ꯑꯗꯩ ꯑꯦꯄꯤꯁꯣड ꯋꯥꯏꯁ ꯑꯩꯈꯣꯏ ꯑꯦꯔꯥꯎꯟ 4 एपिसोड मुक्ति लोरे अराउंड 10 एपिसोड मुक्ति प्लानिंग तौरी हौजꯤꯛꯁꯦ अदुगा अखोइगिसि याउरिबा कास्ट एंड क्रू अदगिदि मयाम लोइ सपोर्टिव होय अदगिदि अखोइ होनबा लेपते दुनि होनबा लेपतरगदि मयाम से माइ पाए दुनि मयाम दि हाइको डायरेक्टर अफबा अदु तवा तो डजंट मैटर हौजिक इंपोर्टेंट ओरिसे अखोइगी मयाम पुलप कास्ट एंड क्रू पुलप थबक तौमिनबा सिना ख्वाइ इंपोर्टेंट ने मी मतक सोरक तारगदि लोइ सोरकनि अदना सि हारगा दम थमगे याम सांगांग होगे ब्रेन नम कोनगाइस Nurabi the Virgin haiba web series sida saktam langliba aigi imanaba nauba maga wari watai sanabagi tanja matem tang lawjage nauba introduction macha am tawbiyo aigi mingse chom nauba ko jai ai shogol ban sang ro tagini okay ado nauba keno nauba gi x se Nurabi sida kai role oina lawbibano ado haibe tang so haibiyo ai role ja hajar ga tai hadi yang excited role am dei lawje do so अखोई 30 एपिसोड से लानी ना हातो रोज दाजरगे साइटेड रोल am do okay am nungaim do male ko mai gi wa khu hai se tabada amna tongan ba role am lawam do male ado phare phajana yek thokpi ro episode 1 se Nurabi the Virgin yam successful oina release tawkre sigi matungda web series si kamai taw episode 1 si nungai te habadu mayam da hape tang hangjage male am haibiyo when web series to kamai tawgi ge kamai habadu hape tang haibiyo web series se yamna su nungaiba amsung yam su kaida thrilling oiba mingoda mathangna kari toroktage kamai toroga abai am fajaba hai mingoda inut am hapudo kai lakadagi haibagi chamom na am henmodo adugumaina toba yam fajaba amdi oi yam nungai khoi web series asida yamna chauna thodang lobiriba adugumba darasya matum mana pick up tawbidradi mayam se thiram bayai na haijaninge ko ado darasya gi makeup taw matangda yam heavy taw da basu yawena khale simple oina makeup taw adu matangda kamaina phajahani kamaina simple look ohani habedugi awa nungai do kitang haibiba aina sigi Nurabi the Virgin have a web series sida makeup taw ra sigi journey sida hojiko aina taw gi makeup sing se have the magi character to gi matung ina ko almost have the laiba Nurabi tariet se sigi magi character wise lemba laiba moi tariet sigi makeup se amat
ꯑꯃꯠꯇ ꯃꯥꯟꯅꯍꯟꯗꯕ ꯍꯥꯏꯕꯗꯤ ꯂꯣꯏꯅꯃꯛ ꯇꯣꯇꯦꯂꯤ ꯍꯥꯏꯕꯗꯤ ꯑꯃꯃꯝ ꯑꯣꯏꯍꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕꯗꯤ ꯑꯣꯜꯃꯣꯁ ꯃꯣꯏꯒꯤ ꯀꯦꯔꯦꯛꯇꯔ ꯑꯃꯃꯝ ꯂꯣꯏꯅꯃꯛ ꯆꯦꯟꯕꯅꯤꯅ ꯑꯗꯨꯒ ꯆꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯈꯔꯅ ꯑꯗꯨꯝ ꯍꯦꯚꯤ ꯇꯧꯕ ꯍꯥꯏꯕꯗꯤ ꯆꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯦ ꯈꯔꯅ ꯂꯥꯏꯠ ꯈꯔꯅ ꯍꯦꯚꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯁꯥꯟꯅꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯇꯣꯟꯁꯦ ꯑꯗꯣ ꯁꯨꯇꯤꯡꯁꯦ ꯅꯨꯡꯗꯥꯡ ꯇꯧꯕꯁꯨ ꯌꯥꯎꯏ ꯑꯌꯨꯛ ꯇꯧꯕꯁꯨ ꯌꯥꯎꯏ ꯈꯜꯂꯦ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯆꯠꯄꯩ ꯄꯥꯎꯁꯨ ꯇꯥꯖꯩꯀꯣ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯕꯤꯒꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯥꯏꯕꯗꯤ ꯁꯨꯇꯤꯡꯒ ꯑꯗꯒꯤꯗꯤ ꯑꯇꯣꯞꯄ ꯏꯚꯦꯟ ꯈꯔꯒ ꯑꯗꯨꯝ ꯌꯥꯟꯁꯤꯟꯅꯕꯗ ꯑꯗꯨꯝ ꯀꯣꯛ ꯉꯥꯎꯕ ꯑꯗꯨꯝ ꯊꯣꯛꯑꯦ ꯍꯥꯏꯕꯗꯤ ꯃꯦꯅꯦꯖ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯈꯔꯗꯤ ꯋꯥꯏꯑꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯝ ꯉꯝꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯅꯨꯔꯥꯕꯤꯅ ꯄꯤꯔꯛꯄ ꯁꯦꯗꯨꯜꯁꯦ ꯑꯩ ꯉꯝꯅꯕ ꯄꯨꯡ ꯑꯁꯨꯛ ꯍꯥꯏꯔꯛꯄꯁꯦ ꯍꯥꯏꯕꯗꯤ ꯑꯩ ꯊꯦꯡꯉꯕꯗ ꯃꯤꯅꯤꯠ 5ꯃꯨꯛꯇꯤ ꯆꯣꯟꯊꯔꯝꯒꯗ꯭ꯔꯥ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩ ꯍꯧꯖꯤꯛꯐꯥꯎꯗꯤ ꯂꯦꯠ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯁꯦꯗꯨꯜꯁꯦ ꯉꯝꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯑꯋꯥꯕꯗꯤ ꯈꯔ ꯑꯗꯨꯝ ꯃꯥꯌꯣꯛꯅꯩ ꯏꯚꯟ ꯁꯨꯛꯇꯨꯝ ꯇꯨꯝꯗꯅ ꯑꯗꯨꯝ ꯁꯨꯇꯤꯡ ꯆꯠꯈꯤꯕ ꯅꯨꯃꯤꯠꯀꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯅꯨꯔꯥꯕꯤꯁꯦ ꯁꯛꯁꯦꯁꯐꯨꯜ ꯑꯃ ꯑꯣꯏꯅ ꯍꯣꯠꯅꯕꯗ ꯌꯥꯝ ꯆꯥꯎꯕ ꯃꯇꯦꯡ ꯄꯥꯡꯕꯤ ꯍꯥꯏꯅꯁꯨ ꯇꯥꯛꯄꯤꯌꯦ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯔꯥꯕꯤꯒꯤ ꯇꯤꯝꯗ ꯀꯩ ꯋꯤꯁ ꯃꯆꯥ ꯑꯝꯇꯪ ꯄꯤꯕꯤꯔꯛꯑꯣ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯤꯁ ꯍꯥꯏꯔꯒꯗꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯐꯥꯎꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯀꯟꯕ ꯉꯝꯃꯕ ꯅꯨꯔꯥꯕꯤ ꯗ ꯚꯔꯖꯤꯟ ꯁꯤꯗꯒꯤ ꯍꯦꯟꯕ ꯑꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯗꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡꯗ ꯀꯪꯂꯩꯄꯥꯛꯀꯤ ꯃꯤꯡꯗ ꯑꯃꯨꯛ ꯍꯦꯟꯅ ꯑꯆꯧꯕ ꯀꯌꯥ ꯑꯃ ꯂꯧꯔꯛꯄ ꯉꯝꯖꯅꯣ ꯍꯥꯏꯕꯗ ꯑꯩ ꯃꯥꯏꯀꯩꯗꯒꯤ ꯋꯤꯁ ꯄꯤꯖꯒꯦ ꯀꯦꯗꯥꯔꯁꯤꯌꯥꯒꯤ ꯑꯩꯈꯣꯏ ꯅꯨꯔꯥꯕꯤꯒꯤ ꯃꯦꯀꯞ ꯄꯥꯏꯕꯤꯔꯤꯕ ꯂꯝꯌꯥꯟꯕꯤ ꯃꯉꯣꯟꯗꯒꯤ ꯋꯦꯕ ꯁꯦꯔꯤꯁꯀꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯍꯪꯖꯒꯦ ꯂꯝꯌꯥꯟꯕ ꯍꯥꯏꯕꯗꯤ ꯋꯦꯕ ꯁꯦꯔꯤꯁꯁꯦꯀꯣ ꯑꯍꯤꯡ ꯅꯝꯕ ꯌꯥꯎꯏ ꯑꯗꯒꯤ ꯑꯌꯨꯛ ꯉꯟꯇꯥ ꯅꯝꯕ ꯌꯥꯎꯏ ꯁꯤꯗ ꯀꯔꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕꯤꯈꯤꯒꯦ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯑꯋꯥꯕꯁꯦ ꯃꯌꯥꯝ ꯊꯦꯡꯅꯩ ꯑꯗꯣ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯁꯦ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯍꯦꯟꯅ ꯈꯟꯅ ꯇꯧꯈꯤꯕꯅꯤꯅ ꯑꯗꯨꯒꯤ ꯑꯋꯥꯕ ꯃꯌꯥꯝꯗ ꯌꯥꯝ ꯀꯟꯅꯗꯤ ꯂꯩꯈꯤꯗꯦ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯒ ꯉꯁꯤ ꯔꯤꯂꯤꯁ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯅꯍꯥꯟꯒꯩ ꯋꯥꯈꯤꯕ ꯃꯌꯥꯝꯗꯣ ꯉꯁꯤ ꯔꯤꯂꯤꯁꯇ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯀꯥꯎꯈꯤꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯣ ꯉꯁꯤ episode 1 ꯔꯤꯂꯤꯁ ꯇꯧꯈ꯭ꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯣ ꯑꯩ ꯌꯦꯡꯈꯤꯕꯗꯗꯤ ꯌꯥꯝ ꯐꯖꯒꯤꯅ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯣ ꯌꯥꯝ ꯐꯖꯩ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯌꯥꯝ ꯐꯖꯩꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯂꯝꯌꯥꯟꯕꯒꯤꯁꯨ ꯇꯨꯡꯗꯁꯨꯀꯣ ꯍꯦꯟꯅ ꯃꯦꯀꯞꯀꯤꯗ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯕꯤꯌꯣꯅ ꯍꯥꯏꯖꯅꯤꯡꯉꯦ ꯊꯦꯡꯛꯌꯨ ꯑꯩꯈꯣꯏꯒꯤ ꯋꯦꯕ ꯁꯦꯔꯤꯁ ꯑꯁꯤꯗ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯔꯣꯜ ꯂꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯒꯤ ꯋꯦꯕ ꯁꯦꯔꯤꯁꯁꯤꯒꯤ ꯃꯇꯥꯡꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨ ꯔꯤꯂꯤꯁ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯏꯐꯦꯠꯇꯪ ꯈꯪꯃꯤꯟꯅꯅꯕ ꯑꯩ ꯃꯇꯦꯛ ꯑꯃꯇ ꯂꯧꯖꯒꯦ ꯃꯇꯝ ꯄꯥꯕꯨꯡ ꯍꯥꯏꯕꯤꯌꯣ ꯋꯦꯕ ꯁꯦꯔꯤꯁꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯄꯥꯕꯨꯡꯁꯦ ꯑꯦꯛ ꯇꯧꯕ ꯌꯥꯎꯕꯅꯤꯅ ꯑꯩꯒꯤ ꯄꯣꯠꯇꯨ ꯅꯠꯇꯕꯗ ꯇꯁꯦꯡꯅ ꯅꯨꯔꯥꯕꯤ ꯍꯥꯏꯕ ꯄꯣꯠꯁꯤ ꯇꯁꯦꯡꯅ ꯐꯖꯩ ꯍꯥꯏꯅ ꯑꯩꯅ ꯂꯧꯖꯕ ꯃꯅꯤꯄꯨꯔꯗ ꯃꯁꯤꯅ ꯏꯅꯧ ꯅꯧꯕ ꯃꯍꯥꯎ ꯑꯃꯗꯤ ꯃꯁꯤꯒꯤ ꯁꯦꯔꯤꯌꯦꯜ ꯍꯥꯏꯒꯗ꯭ꯔꯥ ꯁꯦꯔꯤꯁ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤꯅ ꯁꯣꯏꯗꯅ ꯄꯤꯔꯒꯅꯤ ꯍꯥꯏꯕꯁꯤꯃꯗ ꯑꯩ ꯊꯥꯖꯕ ꯂꯩꯖꯩ ꯌꯥꯝ ꯋꯥꯡꯅ ꯑꯩꯗꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯐꯤꯂꯝꯁꯤ ꯌꯥꯝꯗꯤ ꯄꯥꯝꯖꯔꯒ ꯌꯦꯡꯖꯔꯒ ꯑꯗꯨꯒ ꯐꯤꯂꯝꯗ ꯌꯥꯎꯕꯗꯤ ꯍꯥꯏꯔꯨꯔꯅꯨ ꯁꯤꯒꯤ ꯌꯥꯝ ꯂꯥꯞꯅ ꯂꯩꯖꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯐꯔꯤꯁꯨ ꯑꯍꯥꯟꯕ ꯁꯪꯒꯥꯔꯤ ꯊꯧꯕ ꯐꯪꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯔꯝꯗꯤ ꯑꯩ ꯏꯁꯥꯃꯛꯁꯤ ꯁꯟꯁꯤ ꯌꯥꯝ ꯀꯨꯏꯅ ꯇꯧꯔꯒ ꯁꯝꯄꯣꯛ ꯈꯣꯏꯔꯛꯄ ꯂꯧꯎ ꯁꯤꯡꯎꯕ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯖꯔꯛꯄ ꯑꯗꯒꯤ ꯏꯚꯟ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯈꯔ ꯊꯩꯊꯔꯛꯑꯒ ꯁꯪꯒꯣꯝ ꯊꯣꯛꯄꯤ ꯁꯟ ꯄꯨꯊꯣꯛꯇꯅ ꯈꯣꯠꯇꯣꯛꯇꯅ ꯖꯔꯁꯤ ꯅꯨꯡꯁꯤ ꯂꯣꯏꯗꯅ ꯈꯣꯠꯇꯅ ꯆꯍꯤ ꯃꯌꯥꯝ ꯁꯥꯡꯅ ꯇꯧꯖꯔꯛꯄ ꯄꯣꯠꯅꯤ ꯑꯗꯨꯅ ꯁꯟꯁꯤꯕꯨ ꯑꯩꯅ ꯀꯗꯥꯏꯐꯥꯎꯗ ꯏꯀꯥꯏ ꯈꯨꯝꯅꯖꯒꯦ ꯍꯥꯏꯕꯗ ꯑꯩ ꯍꯧꯖꯤꯛ ꯁꯟ ꯆꯥꯗꯦ ꯙꯔꯃꯒꯤ ꯋꯥ ꯅꯠꯇꯦ ꯃꯔꯝꯗꯤ ꯁꯟꯅ ꯑꯩꯈꯣꯏꯕు ꯃꯇꯝꯗ ꯏꯟꯖꯤꯟ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗ ꯁꯟꯅ ꯁꯝꯄꯣꯛ ꯈꯣꯏꯔꯛꯇꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯛꯂꯛꯄ ꯁꯪꯒꯣꯝ ꯊꯣꯛꯑꯒ ꯑꯩꯈꯣꯏꯕꯨ ꯏꯁꯥ ꯏꯎ ꯐꯕ ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯇꯩ ꯁ꯭ꯇꯦꯠꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯁꯦ ꯃꯁꯥ ꯃꯎ ꯐꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯟ ꯃꯌꯥꯝ ꯑꯃ ꯑꯍꯜꯂꯣꯟ ꯃꯌꯥꯝ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯕꯁꯤ ꯁꯪꯒꯣꯝꯗꯅꯤꯁꯨ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯐꯤꯂꯝ ꯑꯁꯤꯗꯤ ꯇꯁꯦꯡꯅꯃꯛ ꯅꯨꯔꯥꯕꯤ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯐꯖꯕ ꯐꯤꯂꯝ ꯑꯃꯅꯤꯁꯦ ꯑꯩ ꯊꯝꯖꯒꯦ ꯍꯥꯏꯖꯔꯤ ꯄꯥꯕꯨꯡ ꯑꯗꯨꯒ ꯄꯥꯕꯨꯡꯗ ꯗꯥꯖꯣꯏ ꯆꯥꯅ ꯄꯥꯕꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯅꯨꯔꯥꯕꯤꯁꯤꯗ ꯁꯤꯒꯤ ꯑꯦꯛ ꯂꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯀꯃꯥꯏꯅ ꯊꯦꯡꯅꯔꯒ ꯀꯗꯣꯝꯗꯒꯤ ꯀꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯈꯤꯕꯒꯦ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯖꯣꯏꯆꯥꯟ ꯌꯥꯝꯅ ꯀꯨꯏꯕꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯈꯪꯅꯖꯔꯛꯄ ꯏꯃꯥ ꯅꯨꯄꯥ ꯑꯃꯅꯤ ꯃꯥꯒꯤ ꯅꯣꯛꯇꯅꯗ ꯂꯩꯕ ꯑꯗꯨꯒ ꯃꯥꯒꯤ ꯁꯥꯎꯒꯟꯗꯕ ꯃꯇꯧꯁꯤꯅ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕ ꯑꯃ ꯄꯣꯛꯏ ꯃꯥꯅꯁꯨ ꯃꯥꯅ ꯌꯥꯝ ꯂꯨꯅ ꯇꯧꯕ ꯑꯗꯨ ꯅꯣꯡꯃꯗꯤ ꯃꯥꯃ ꯑꯩ ꯐꯤꯂꯝ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯒꯗꯧꯔꯤ ꯍꯥꯏ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯑꯜꯕꯝꯒꯤ ꯈꯣꯏꯗꯥꯖꯩ ꯍꯥꯏꯕ ꯑꯃꯁꯨ ꯃꯥ ꯇꯧꯏ ꯃꯗꯨꯗꯁꯨ ꯑꯩꯈꯣꯏ ꯃꯥꯒꯤ ꯔꯤꯂꯤꯁ ꯇꯧꯕꯗ ꯑꯩꯈꯣꯏ ꯌꯥꯎꯖꯩ ꯃꯥꯒꯤ ꯊꯋꯥꯏ ꯌꯥꯎꯕ ꯃꯇꯧꯗ ꯎꯔꯒ ꯃꯥ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯅ ꯐꯤꯂꯝ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯈꯜꯂꯤ ꯅꯨꯔꯥꯕꯤ ꯀꯧꯏ ꯋꯨꯃꯦꯟ ꯇꯨ ꯗ ꯏꯝꯄꯥꯋꯔꯃꯦꯟ ꯋꯨꯃꯦꯟ ꯇꯨ ꯗ ꯄꯥꯋꯔ ꯍꯥꯏꯇꯥꯔꯦ ꯋꯨꯃꯦꯟꯗ ꯏꯝꯄꯥꯋꯔꯃꯦꯟ ꯄꯤꯕꯒꯤ ꯄꯣꯠꯅꯤ ꯑꯗꯨ ꯃꯥ ꯃꯁꯤ ꯑꯃꯨꯛꯇꯪ ꯃꯇꯦꯛ ꯑꯃꯇ ꯌꯥꯎꯕꯤꯗ ꯌꯥꯗꯦ ꯍꯥꯏ ꯑꯩꯅ ꯁꯥꯒꯗꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯍꯥꯟꯕꯒꯤ ꯇꯧꯗꯅ
ꯁꯟꯒꯥꯔꯤ ꯑꯃ ꯇꯧꯔꯒ ꯈꯨꯡꯒꯪꯒꯤ ꯑꯍꯜ ꯑꯃ ꯁꯥꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯅꯤ ꯑꯩꯅ ꯃꯗꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯅꯤ ꯃꯇꯦꯛ ꯑꯃꯈꯛꯇ ꯃꯗꯨ ꯑꯩ ꯁꯣꯏꯗꯅ ꯇꯧꯒꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨ ꯇꯧꯖꯈꯤꯕꯅꯤ ꯄꯥꯕꯨꯡꯅ ꯄꯥꯝꯖꯕꯗꯨꯒ ꯆꯥꯟꯅꯅꯁꯨ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯗꯥꯖꯩ ꯆꯥꯅ ꯑꯗꯨꯒ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯅꯨꯔꯥꯕꯤꯒꯤ ꯇꯤꯝꯗ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯅꯤꯡꯕ ꯇꯨꯡꯗ ꯃꯥꯏ ꯄꯥꯛꯅꯕ ꯋꯥꯐꯝ ꯈꯛꯇꯪ ꯊꯝꯕꯤꯌꯨꯕ ꯅꯨꯔꯥꯕꯤꯒꯤ ꯇꯤꯝꯗ ꯌꯥꯎꯕꯤꯔꯤꯕ ꯃꯌꯥꯝꯁꯤ ꯃꯁꯛ ꯅꯥꯏꯕ ꯐꯤꯂꯝꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯕꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯤꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯃꯈꯣꯏꯗꯧꯅ ꯁꯛꯅꯥꯏꯔꯕꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯅꯨꯔꯥꯕꯤ ꯍꯥꯏꯕ ꯄꯣꯠꯁꯤꯒꯤ ꯇꯧꯔꯒ ꯅꯧꯅ ꯌꯥꯎꯈꯠꯆꯔꯛꯏꯕ ꯑꯅꯧꯕ ꯑꯥꯔꯇꯤꯁ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯃꯁꯤꯁꯤꯁꯨ ꯃꯣꯏꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯒ ꯃꯣꯏꯅ ꯉꯁꯤ ꯐꯝꯐꯝ ꯐꯪꯉꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯏꯟꯈꯠꯂꯛꯏꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯁꯨ ꯆꯞ ꯆꯥꯕ ꯃꯐꯝ ꯑꯃ ꯑꯩꯅ ꯐꯪꯍꯟꯕꯤꯕꯒꯤ ꯑꯗꯨꯒ ꯑꯣꯏꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗ ꯑꯩꯉꯣꯟꯗ ꯂꯩꯖꯕ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯕ ꯃꯇꯨꯡ ꯏꯟꯅ ꯅꯨꯔꯥꯕꯤꯁꯤꯁꯨ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯖꯒꯦ ꯄꯥꯕꯨꯡ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡ ꯅꯨꯔꯥꯕꯤ ꯍꯥꯏꯕ ꯋꯦꯕ ꯁꯤꯔꯤꯁ ꯑꯁꯤꯗ ꯍꯦꯂꯣꯏ ꯇꯔꯦꯠꯀꯤ ꯃꯅꯨꯡꯗ ꯍꯦꯂꯣꯏ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯕꯤꯔꯕꯤ ꯄꯤꯡꯀꯤ ꯃꯉꯣꯟꯗꯒꯤ ꯋꯦꯕ ꯁꯤꯔꯤꯁꯀꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯪꯖꯒꯦ ꯄꯤꯡꯀꯤ ꯋꯦꯕ ꯁꯤꯔꯤꯁꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯄꯤꯁꯣꯠ 1ꯁꯦ ꯌꯥꯝ ꯃꯥꯏ ꯄꯥꯛꯅ ꯔꯤꯂꯤꯁ ꯇꯧꯈ꯭ꯔꯦꯀꯣ ꯁꯤꯒꯤ ꯃꯇꯨꯡꯗ ꯀꯩ ꯍꯥꯏꯕꯤꯅꯤꯡꯒꯦ ꯍꯥꯏꯕꯗꯤ ꯍꯦꯟꯒꯠꯄ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯋꯦꯕ ꯁꯤꯔꯤꯁꯁꯦ ꯉꯁꯤ ꯔꯤꯂꯤꯁ ꯇꯧꯕꯅꯦ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯦꯛ ꯌꯦꯡꯖꯕꯗ ꯆꯨꯝꯕ ꯄꯣꯛꯑꯦ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯒ ꯁꯛꯁꯦꯁ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯁꯨ ꯑꯣꯏꯁꯅꯨ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯍꯣꯏ ꯄꯤꯡꯀꯤꯒꯤ ꯇꯨꯡꯒꯤꯗꯁꯨꯀꯣ ꯇꯨꯡꯒꯤ ꯁꯤꯒꯤ ꯂꯝꯁꯤꯗ ꯅꯨꯔꯥꯕꯤ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯐꯤꯜꯝ ꯃꯌꯥꯝꯁꯨ ꯀꯨꯝꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯣ ꯍꯥꯏꯖꯅꯤꯡꯉꯦ ꯄꯤꯡꯀꯤ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏꯒꯤ ꯋꯦꯕ ꯁꯤꯔꯤꯁ ꯑꯁꯤꯗ ꯍꯦꯂꯣꯏ ꯑꯅꯤꯁꯨꯕꯤ ꯁꯥꯕꯤꯕꯤ ꯆꯦ ꯃꯦꯔꯤꯗꯒꯤ ꯋꯦꯕ ꯁꯤꯔꯤꯁꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇ ꯍꯪꯖꯒꯦ ꯆꯦ ꯃꯦꯔꯤ ꯋꯦꯕ ꯁꯤꯔꯤꯁꯁꯦ ꯏꯄꯤꯁꯣꯠ 1 ꯔꯤꯂꯤꯁ ꯇꯧꯈ꯭ꯔꯦꯀꯣ ꯁꯤꯒꯤ ꯃꯇꯨꯡꯗ ꯆꯦ ꯃꯦꯔꯤꯅ ꯑꯦꯛꯇꯤꯡꯒꯤ ꯃꯇꯥꯡꯗ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯦꯅꯤꯀꯣ ꯁꯤꯗ ꯈꯤꯇꯪ ꯍꯥꯏꯕꯤꯅꯤꯡꯕ ꯈꯛꯇꯪ ꯊꯝꯕꯤꯌꯨ ꯑꯋꯥꯠ ꯑꯄꯥ ꯑꯗꯨꯒ ꯁꯤꯃꯗꯤ ꯐꯖꯔꯦ ꯈꯟꯕ ꯑꯗꯨ ꯈꯔ ꯍꯥꯏꯕꯤꯌꯨ ꯐꯖꯕꯗꯤ ꯂꯣꯏ ꯐꯖꯔꯦ ꯍꯥꯏꯕ ꯌꯥꯔꯦꯀꯣ ꯆꯥꯡꯆꯠ ꯑꯃꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯦꯛꯇꯤꯡꯒꯤ ꯃꯇꯥꯡꯗꯗꯤ ꯑꯋꯥꯠꯄꯅ ꯑꯌꯥꯝꯕꯅꯦ ꯍꯥꯏꯕꯗꯤ ꯌꯥꯝ ꯍꯥꯞꯅꯤꯡꯕ ꯌꯥꯝ ꯌꯥꯎꯋꯦ ꯑꯍꯥꯟꯕꯁꯨ ꯑꯣꯏꯖꯕꯅꯤನ ꯍꯩꯁꯨ ꯍꯩꯖꯗꯦ ꯑꯗꯣ ꯃꯇꯨꯡꯗꯗꯤ ꯏꯄꯤꯁꯣꯠ 2, 3, 4 ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯍꯣꯠꯅꯖꯒꯦꯅ ꯈꯜꯂꯦ ꯌꯥꯝꯅ ꯍꯦꯟꯅ ꯐꯖꯅꯕ ꯆꯦ ꯃꯦꯔꯤꯅ ꯑꯦꯛꯇꯤꯡ ꯋꯥꯠꯂꯦ ꯍꯦꯜꯂꯦ ꯈꯣꯠꯂꯦ ꯈꯟꯕꯤꯔꯤꯗꯣꯀꯣ ꯑꯗꯨ ꯁꯨꯝ ꯇꯧꯔꯒ ꯃꯌꯥꯝ ꯍꯦꯟꯅꯁꯨ ꯍꯩꯒꯠꯂꯛꯀꯅꯤ ꯈꯪꯉꯦ ꯑꯗꯣ ꯆꯦ ꯃꯦꯔꯤꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯣ ꯋꯦꯕ ꯁꯤꯔꯤꯁꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯐꯤꯜꯝ ꯃꯌꯥꯝꯗꯁꯨ ꯈꯪꯗꯥꯔꯒ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯣꯅ ꯍꯥꯏꯖꯅꯤꯡꯉꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯅꯨꯔꯥꯕꯤ ꯗ ꯚꯔꯖꯤꯟ ꯍꯥꯏꯔꯤꯕ ꯋꯦꯕ ꯁꯤꯔꯤꯁ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔꯁ ꯃꯣꯏꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯅꯨꯔꯥꯕꯤꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯍꯪꯖꯒꯦ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯍꯧꯕꯤꯌꯣ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯍꯥꯏꯐꯦꯠꯇꯪ ꯇꯧꯕꯤꯌꯣ ꯑꯩꯒꯤ ꯃꯤꯡ ꯅꯦꯄꯣꯂꯤꯌꯟ ꯍꯩꯁꯅꯥꯝ ꯑꯗꯣ ꯑꯩ ꯃꯣꯏꯔꯥꯡꯗꯒꯤꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯊꯥꯡꯃꯩꯕꯟꯗ ꯂꯩꯖꯔꯤ ꯑꯗꯨꯒ ꯑꯩ ꯕꯤꯀꯝ ꯁ꯭ꯇꯨꯗꯦꯟ ꯑꯃ ꯑꯣꯏꯖꯔꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯤꯡꯅ ꯅꯤꯔꯃꯥ ꯑꯗꯨꯒ ꯑꯩꯁꯦ ꯂꯩꯐꯝꯅ ꯉꯥꯏꯔꯥꯡꯕꯝꯗꯒꯤ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯀꯣꯂꯦꯖ ꯂꯣꯏꯖꯔꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯖꯔꯦ ꯑꯗꯣ ꯅꯨꯔꯥꯕꯤ ꯃꯇꯥꯡꯗꯀꯣ ꯍꯧꯖꯤꯛ ꯏꯄꯤꯁꯣꯠ 1 ꯔꯤꯂꯤꯁ ꯇꯧꯈ꯭ꯔꯦꯀꯣ ꯌꯥꯝ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯅ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯔꯥꯏꯇꯔꯁꯤꯡꯁꯨ ꯑꯣꯏꯕꯤꯕꯅꯤꯅ ꯑꯗꯣ ꯁꯨꯝ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯣ ꯁꯤꯃꯗꯤ ꯍꯥꯞꯅꯤꯡꯉꯤ ꯁꯤꯃꯗꯤ ꯋꯥꯠꯂꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯣ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤ ꯈꯔ ꯍꯦꯟꯅ ꯁꯥꯡꯍꯟꯅꯤꯡꯉꯤ ꯑꯦꯄꯤꯁꯣꯗꯁꯦ ꯍꯥꯏꯗꯤ ꯌꯦꯡꯕ ꯍꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯒ ꯄꯠ ꯂꯥꯎꯅ ꯇꯠꯈꯤꯕꯗꯣ ꯌꯥꯝ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯑꯃꯗꯤ ꯄꯣꯛꯑꯦ ꯑꯩꯉꯣꯟꯗ ꯑꯗꯨ ꯌꯥꯝ ꯌꯦꯡꯅꯤꯡꯕꯗꯤ ꯐꯥꯎꯋꯦ ꯍꯣꯏ ꯑꯗꯣ ꯂꯥꯛꯀꯗꯕ ꯑꯅꯧꯕ ꯍꯥꯏꯗꯤ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯊ꯭ꯔꯤꯂꯤꯡ ꯑꯣꯏꯕ ꯌꯥꯝꯅ ꯑꯅꯧꯕ ꯃꯍꯥꯎ ꯑꯃ ꯄꯤꯅꯕ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯄꯨꯂꯞ ꯑꯣꯏꯃꯤꯟꯅꯁꯦꯅ ꯍꯥꯏꯖꯔꯤ ꯆꯦꯒꯤ ꯃꯣꯠꯁꯨ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯤꯌꯨ ꯑꯩꯒꯤ ꯃꯣꯠ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯔꯥꯕꯤ ꯗ ꯚꯔꯖꯤꯟ ꯍꯥꯏꯔꯤꯕ ꯋꯦꯕ ꯁꯤꯔꯤꯁ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯔꯥꯏꯇꯔ ꯑꯃ ꯑꯣꯏꯖ ꯇꯥꯔꯒꯁꯨ ꯑꯩꯅ ꯏꯔꯤꯕ ꯋꯥꯔꯤꯁꯦ ꯍꯥꯏꯗꯤ ꯑꯩ ꯐꯥꯔꯁ ꯁ꯭ꯀꯤꯟ ꯄ꯭ꯂꯦ ꯑꯣꯏꯅ ꯁꯤ ꯑꯍꯥꯟꯕ ꯇꯥꯖꯕꯅꯦꯕ ꯇꯥꯖꯕ ꯃꯇꯝꯁꯤꯗ ꯏꯖꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯏꯈꯤꯕ ꯄꯣꯠꯇꯨꯒ ꯁ꯭ꯀ꯭ꯔꯤꯟꯗ ꯀꯩ ꯊꯣꯛꯂꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯁꯤ ꯃꯌꯥꯝ ꯊꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯥꯏꯇꯦꯠ ꯌꯥꯝ ꯆꯃꯝꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯅꯤꯡꯕꯁꯨ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯥꯡꯇꯛꯅꯕ ꯑꯃ ꯐꯥꯎꯋꯦ ꯏꯁꯥꯗ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯌꯦ ꯁꯨꯃꯥꯏꯅ ꯐꯥꯔꯁ ꯇꯥꯏꯝ ꯑꯣꯏꯕꯁꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯁꯛꯁꯦꯁ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯅ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯄ ꯉꯝꯖꯕ ꯁꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯅꯨꯔꯥꯕꯤꯒꯤ ꯇꯤꯝꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯍꯟꯕꯗ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯁꯨ ꯅꯨꯔꯥꯕꯤꯗꯣ ꯄꯨꯡ 1-2 ꯁꯥꯡꯍꯟꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯔꯥꯏꯇꯔꯁꯤꯡꯅꯁꯨ ꯐꯖ ꯌꯥꯝ ꯁꯥꯡꯅ ꯏꯕꯤꯔꯛꯑꯣ ꯁꯥꯡꯅ ꯍꯥꯞꯄ ꯌꯥꯅꯕ ꯑꯗꯣ ꯅꯨꯔꯥꯕꯤꯒꯤ ꯇꯤꯝꯗ ꯍꯥꯏꯐꯦꯠꯇꯪ ꯋꯤꯁ ꯄꯤꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯒꯤ ꯅꯨꯔꯥꯕꯤꯗ ꯋꯦꯕ ꯁꯤꯔꯤꯁꯁꯦ ꯑꯁꯤꯁꯤꯅ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯄꯥꯟ ꯂꯝꯗꯁꯨ ꯍꯦꯟꯅ ꯐꯕ ꯍꯦꯟꯅ ꯃꯃꯤꯡ ꯆꯠꯄ ꯃꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯅꯕ ꯃꯌꯥꯝꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯁꯣꯟꯅꯕ ꯑꯗꯨꯝ ꯌꯦꯡꯅꯤꯡꯗꯨꯅꯇ ꯂꯩꯕ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅꯤꯡꯉꯥꯏꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯋꯦꯕ ꯁꯤꯔꯤꯁ ꯑꯃ ꯑꯣꯏꯔꯁꯅꯨꯅ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ
ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏ ꯅꯨꯔꯥꯕꯤꯒꯤ ꯇꯤꯝꯁꯤꯕꯨ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯑꯃꯗꯤ ꯃꯌꯥꯝꯅ ꯁꯛꯈꯪꯕ ꯍꯥꯏꯇꯥꯔꯦ ꯐꯥꯎꯔꯛꯂꯤꯕ ꯑꯅꯧꯕ ꯑꯦꯛꯇꯔꯁꯤꯡꯁꯤꯁꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯕ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ ꯇꯨꯡꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯔꯁꯅꯨ ꯊꯥꯒꯠꯆꯔꯤ ꯅꯨꯔꯥꯕꯤꯗ ꯆꯥꯏꯜ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯌꯥꯎꯕ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯅꯨꯄꯥꯁꯤꯡ ꯃꯥꯒ ꯎꯅꯖꯕꯒꯤ ꯇꯟꯖꯥ ꯑꯝꯇ ꯂꯧꯖꯒꯦ ꯃꯤꯡ ꯍꯥꯏꯔꯛꯑꯣ ꯑꯩꯒꯤ ꯃꯤꯡ ꯌꯥꯏꯌꯨꯕ ꯂꯩꯇꯥꯟꯊꯦꯝ ꯀꯧꯖꯩ ꯑꯩ ꯎꯔꯤꯄꯣꯛ ꯈꯨꯃꯟꯊꯦꯝ ꯂꯩꯀꯥꯏꯗ ꯂꯩꯖꯩ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯤꯡ ꯂꯩꯇꯥꯟꯊꯦꯝ ꯅꯨꯔꯥꯕꯤꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯤꯕ ꯐꯥꯎꯕ꯭ꯔꯥ ꯑꯣꯔ ꯐꯥꯒꯤ ꯌꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯅꯨꯔꯥꯕꯤ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯑꯗ ꯑꯩꯅ ꯐꯤꯂꯝꯗꯨꯗ ꯇꯧꯈꯤꯕ ꯑꯦꯛꯇꯤꯡꯗꯣ ꯃꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯁ꯭ꯀ꯭ꯔꯤꯟꯁꯤꯗ ꯎꯠꯂꯛꯄꯁꯤꯒ ꯌꯥꯝ ꯈꯦꯠꯅꯩꯅ ꯈꯟꯖꯩ ꯍꯥꯏꯕꯗꯤ ꯑꯩꯅꯕꯨ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯦ ꯀꯥꯏꯅꯒ ꯈꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯀꯀꯥ ꯖꯣꯏꯆꯥꯅꯁꯨ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯔꯛꯈꯤ ꯑꯗꯨꯅ ꯀꯀꯥ ꯖꯣꯏꯆꯥꯅ ꯃꯊꯪꯗ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯐꯤꯂꯝ ꯄꯨꯊꯣꯛꯅꯕ ꯅꯪꯁꯨ ꯋꯦꯕ ꯁꯦꯔꯤꯁꯁꯦ ꯏꯄꯤꯁꯣꯠ 1ꯁꯦ ꯌꯥꯝ ꯃꯥꯏ ꯄꯥꯛꯅ ꯔꯤꯂꯤꯁ ꯇꯧꯈ꯭ꯔꯦꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨꯕ ꯑꯦꯄꯤꯁꯣꯠ 1 ꯌꯦꯡꯕꯁꯦ ꯑꯩꯒꯤ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯗꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯒ ꯌꯥꯝ ꯊꯤꯅ ꯀꯩ ꯍꯥꯏꯅꯤ ꯑꯦꯛꯁꯥꯏꯇꯤꯡ ꯑꯣꯏꯔꯒꯀꯣ ꯍꯦꯟꯅꯁꯨ ꯍꯦꯟꯅ ꯁꯤꯗꯩ ꯍꯦꯟꯅꯁꯨ ꯄꯨꯊꯣꯔꯛꯀꯅꯤꯅ ꯈꯜꯂꯦꯕ ꯍꯦꯟꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯊꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯄꯤꯡꯀꯤꯁꯨ ꯅꯨꯔꯥꯕꯤ ꯗ ꯚꯔꯖꯤꯟꯁꯦꯀꯣ ꯏꯄꯤꯁꯣꯠ 1ꯁꯦ ꯃꯥꯏ ꯄꯥꯛꯅ ꯔꯤꯂꯤꯁ ꯇꯧꯈ꯭ꯔꯦ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯀꯩ ꯐꯥꯎꯕꯤꯒꯦ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯇ꯭ꯔꯦꯟꯁꯤꯗꯒꯤ ꯄꯨꯔꯥ ꯑꯇꯣꯞꯄ ꯇ꯭ꯔꯦꯟ ꯈꯔ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦ ꯃꯁꯤꯒꯤ ꯀꯩꯅꯣꯗ ꯋꯦꯕ ꯁꯦꯔꯤꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯇꯣꯞ ꯇꯣꯞꯄ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯦꯄꯤꯁꯣꯗꯇꯁꯨ ꯌꯥꯝꯅ ꯍꯦꯟꯅ ꯐꯖꯅ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯁꯨ ꯊꯥꯖꯕ ꯅꯨꯔꯥꯕꯤ ꯗ ꯚꯔꯖꯤꯟ ꯍꯥꯏꯔꯤꯕ ꯋꯦꯕ ꯁꯦꯔꯤꯁꯁꯦ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯀꯩ ꯐꯥꯎꯕꯤꯒꯦ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯅꯨꯔꯥꯕꯤꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯄꯨꯊꯣꯛꯈꯤꯕ ꯋꯦꯕ ꯁꯤꯔꯤꯁ ꯃꯌꯥꯝꯗ ꯐꯖꯩꯅ ꯂꯩꯔꯝꯃꯦ ꯑꯗꯣ ꯁꯤꯗꯩ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯜꯂꯒ ꯁꯨꯃꯥꯏꯅꯒ ꯑꯩꯈꯣꯏ ꯗꯥꯖꯣꯏ ꯆꯥꯅꯒ ꯁꯨꯃꯥꯏꯅꯒ ꯄꯨꯊꯣꯔꯛꯄꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯐꯤꯂꯝ ꯄꯨꯊꯣꯛꯏꯕ ꯋꯦꯕ ꯁꯤꯔꯤꯁ ꯄꯨꯊꯣꯛꯏꯕꯁꯦ ꯁꯤꯗ ꯃꯈꯣꯏꯗ ꯃꯦꯁꯦꯖ ꯑꯆꯧꯕ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯦ ꯁꯤ ꯅꯨꯔꯥꯕꯤ ꯌꯦꯡꯕꯗ ꯑꯩ ꯆꯞ ꯆꯥꯅ ꯐꯪꯖꯩ ꯑꯗꯨꯒ ꯉꯁꯤ ꯃꯍꯥꯛꯅ ꯂꯩꯁꯤꯟꯕꯤꯔꯤꯕꯁꯤ ꯗꯥꯖꯣꯏꯆꯥ ꯅꯨꯔꯥꯕꯤꯒꯤ ꯗꯤꯔꯦꯛꯇꯔ ꯑꯗꯨꯒ ꯁꯣꯝꯁꯤꯅ ꯀꯩꯅꯣꯒꯤ ꯗꯥꯖꯣꯏꯆꯥꯒꯤ ꯄꯨꯄꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯄꯨꯄꯨꯗꯒꯤ ꯅꯨꯔꯥꯕꯤꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯪꯖꯒꯦ ꯏꯄꯤꯁꯣꯠ 1ꯁꯦ ꯌꯥꯝ ꯃꯥꯏ ꯄꯥꯛꯅ ꯔꯤꯂꯤꯁ ꯇꯧꯈ꯭ꯔꯦ ꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯄꯨꯗ ꯅꯨꯡꯉꯥꯏꯇꯦ ꯅꯨꯔꯥꯕꯤꯁꯤ ꯄꯨꯄꯨ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯤꯌꯣ ꯅꯨꯡꯉꯥꯏꯔꯦ ꯃꯇꯝꯒ ꯆꯥꯟꯅꯕ ꯃꯑꯣꯡꯅꯤ ꯑꯅꯧꯕ ꯃꯃꯥꯡꯒꯤ ꯀꯜꯆꯔꯒꯤ ꯁꯔꯨꯛ ꯎꯠꯄꯅꯤꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯀꯩꯅꯣꯅꯤꯗ ꯑꯩꯈꯣꯏ ꯄꯨꯁꯦ ꯑꯩꯅ ꯄꯤꯛꯏꯉꯩꯗꯒꯤ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄꯅ ꯑꯦꯅꯤ ꯐ꯭ꯔꯣꯝ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯀꯣ ꯑꯗꯨꯝ ꯒꯥꯏꯗ ꯇꯧꯕꯤꯔꯒ ꯂꯥꯛꯈꯤꯕꯅꯦ ꯁ꯭ꯇꯤꯜ ꯍꯧꯖꯤꯛꯐꯥꯎ ꯆꯍꯤ ꯆꯥꯝ ꯁꯨꯗꯣꯔꯦꯀꯣ ꯁ꯭ꯇꯤꯜ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯃꯁꯥ ꯀꯟꯅ ꯂꯩꯔꯤ ꯑꯗꯨꯝ ꯑꯩꯒꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯑꯗꯨꯝ ꯂꯥꯛꯄ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯣ ꯃꯦꯟꯇꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯣ ꯂꯥꯏꯐꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯣꯏ ꯇꯥꯛꯄꯤꯔ ꯂꯥꯛꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯑꯩꯈꯣꯏ ꯄꯨ ꯀꯩꯗ ꯌꯥꯝ ꯆꯥꯎꯊꯣꯛꯆꯩ ꯑꯗꯨꯅ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯒꯦ ꯅꯨꯔꯥꯕꯤ ꯑꯗꯨꯒ ꯗꯥꯖꯣꯏꯆꯥꯗꯁꯨ ꯄꯨꯄꯨꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅꯕ ꯋꯥꯐꯝ ꯈꯔꯗꯪ ꯊꯝꯕꯤꯔꯝꯃꯣ